Meiteiga thadouga lan manungda ahanba oina Imphal da unnakhre kokomi amuko fox arambai tengolgi kangbuna Meitei singe mahut chilaga wari sanare Manipur da haukiba kumja lising ani kulhumdoige May 3 dagi hauraga hauzik phawba tangdu laita daba phibam amal leiringai gi cherak asida Ministry of Home Affairs na sinduna ahanba oina thadou phurukki miyoi 16 na saba team amaga kokomi amuko fox amasung arambai tengol gi lusingba singa Imphal gi classic hotel da puna faminaduna ingtapa puraknabagi matangda wari sanakre Imphal gi North AOC da leiba classic hotel da ngasi ayuk pung 13 tabadagi wari sanaba hauke Wari sanaba da thadou inpi Manipur yaona civil society mayam gi miyoi marifurom na sarugya ke thadou inpi gi miyoi 13 na saba mihut kangbu adu loop asigi president M James vice president M K Lal amasung advisor Michael lamthangna lusinglake mifam madu da kari wafam khana khibage amade kari hiram singda yanaba purakkhibage haibana chingba akupa wafam amata housing makki oina phungdorapa laitre masigi sumathakta mifam pangthokliba hall manungda Paumi sing changbagi khudong saba laikide maduna maram oiraga khudak ki oiba I pausing lobangamdri mifam masiga mari leinana thadou inpi na thadorak pacherol amana hai thadou sing asi kuki ga chana lonchat amadi phijet saksa da khara makai manaba lai haiduna kuki oina uriba kayamarum yauri adubu thadou haiba asidi tokhaiba yelhau furup amani masigi sumathakta kuki haiba wahai asidi furup ki ming amasu nate masidi political ideology ni Maihorol dagi hauna Manipur da kuki haiba furup amata laite kuki haiba wahai asimak mitop ki mingni masana masabu kuki ni haina laujariba sing asi haukiba diket kharada Manipur da changlakhiba illegal immigrant sing na ayambani matamgi matung ina search ki political amade lining gi khuthang dagi thadou singbu kuki oina uhannaba kana honarakle masida thadou khaktana dana yelhaungai dagi khunda minaraklaba Meitei amade Meitei pangal sing da sosogale loinana Manipur gi apunbagi saktam da sinarakle aikoina mapan gi saktam khakta furup amagi masang maong lekodaba nate kuki haiba sidi furup amagi nate masida thadou furup ki miyoi kyana su masana su khangdana kuki gi wakhalon asibusu yokhatpa yaroi masina masagi furup ta chauna kahale haina su serol asina makhatari Haujiga si Manipur da yamna aruba tangkak amani masida akoi pumna mangna asumbagi damakta punna leminaba mathau tai haina su serol asina makatarakli Panba yabadi Ministry of Home Affairs na tangkak kyarak thongna kuki amasung Meitei gi civil society organization singi lusingba sing Delhi da kaugna unakhiba laikre ahanba tongan ba organization singi lusingba singa unake kuki gi kangbu ga su tokhai na unake kaina thangda Meitei gi kangbu bu mahut siliba civil society organization sing pulap pullaga India gi government ke Ministry of Home Affairs ke mihut kangbu ga Delhi da unake madugi matung tarakpada Imphal da kangbu ani ngasi unari basini Maheiroi ama yaona ani siraga leirmle ngasi ayu anganbada moirang amasung lampen police station ki manung chanba tongan ba mafam ani da sumnatagi class 8 khakta maktam liba Maheiroi ama amasung rims ki department of psychiatric ki attendant oiba punamiyoi ani thauri yalaga siduna leiramle class 8 ki Maheiroi adu moirang police station ki manung chanba khoiru makha lekai da chirambani mahaki maming ningthausam gyasan chahi 15 apokpa jayanta kawi Moirang khuru makha lekai dagini mahak LCM moirang da class 8 tamlibani mahak ki apokpa jayantana Imphal da auto rickshaw thauraga leibani mamana nambol da lau singu bagi thabak tawduna leibani moirang khoiru gi makha lekai gi yum aduda mathanta leirakpa numit marini sure hairi amaromda lampen police station ge manung chanba rims ki ID wata thauri yanna siramliba psychiatric department ki attendant aduna sagonban moirang lairaktage sagon sem sana tomba chahi yankai humdoi kawi mahak housing rims ki quarter type 2B 15 da leibani hairi Indo Myanmar border fencing ki thambalgi yot ki makhong sing kakthatlaga huran kre sahi kharagi mamangdagi hawrakhrabasu housing union lengangna Indo Myanmar ngamkhai paringda maruina Manipur ga tainaba Myanmar gi border da Saman khana ba akan ba thabak satharinga gi jerakta more PS tagi khanong pokta kilometer ani rom lapnariba border pillar number 77 amade 78 kilona bada Saman khana ba yungba yot ki makhong 15 sakangda ba singa kakhtlaga huran kre hairi yot huran ki bampham adugi mathak oiramna singthakta AR gi post amasu leiribani aduga mafam asimak Myanmar dagi miyoi singna yamna toina phawdok phawjin tawriba mafam ne hairi adu moinamak border fencing gi yot ki makhong 15 bu tha asigi anigi ahing nongyai da miyoi kharana matau karamna kakthalaga huran ba
ngamkribano hangnaragli thadou asi pau tabada ngarang more police na sangsinuna yengsinkhre adum oinamak huran kiba yot singdudi phangba ngamdri haire pham kannaba khanduna leirabadi tungda lakadoriba miroldi asuki matik wahauragani chief minister oidrabasu idp sing masa masagi mayumda hanjinaba lepa laitana hona kigani en biren thadou amadi Meitei CSO singna lamdam asida santi hanjilaknaba wari sanariba asina takpadi chathokasin tawba yare haina takpani jati masen unabada kari afataba leibage pham kannaba khanduna leirabadi tungda lakadoriba miroldi asuki matik wahauragani afaba tungi punsirol amagi damak ngasi hakthengana awa ana taraba relief camp talanjena tuna leiraba miyoi singi angamba thakta mateng pangkhigani chief minister oidrabasu makoi khudingmak masagi mayumda hanjinaba leptana honakhigani haina hanagi chief minister nongthombam birenna phongdokhre wafam asi ngasi lamdam asida pothokpa pothoksing na yumpham oiba ibudo margin export lisingani kunmanga haudopagi thoramda mahangna phongdokhibani thoram maduda naha oiriba chingtam anidagi amasung IDPS entrepreneur shingi stall humpurom hangdoktuna sarugya ke lamdam asigi oiriba phibam singi matangda paumi singna hangba wahangi pakhom piraduna en biren nahai Manipur da pressure rule matau karamna lakibano haibasi miyamna hena khangnaraba wafamni miyamna su kanana kari thabak tawre amadi asum arana karino haiba hena khanglabani president run thambagi mahutta miyamna pamba popular government ama thampam to I haibasi hobodagi haiduna lagli haike numit mangani chathagadaba Center for Research on Environment and Development amade North East Women Entrepreneurship Association Manipur chapter anina khosamna duna sinduna ibudo margin expo lising ani kunmanga hagdopagi thoram aduda central government ke Ministry of MSME ge assistant director grade 1 Manoj Sharma amade ibudo margin khubam kanbalup hangang ge president nauroibam jugena maru oiba mitung sing oina charugya ke en birena makhata na phongdokhibada ngasigi mirona kathokpaga loinana thengna hodrabadi tungi mirona awabata haugani pham kannaba khanduna leirabadi tungda lakadoriba mirondi asuki matik wahauragani afaba tungi punsiron amagidamak ngasi hakthengana awa ana taraba relief camp talanjena duna leiraba miyoi singi angamba thakta mateng pangkhigani chief minister oidrabasu makoi khudingmak masagi mayumda hanjinaba letana honakhigani haina su phongdorakhe